अहानबदा मरुइबा पाउसें इंडिया के कोनुंग दिल्ली दा लेबा लाल किला मनाक्ता टेरर अटैक ओइगनी चिंगनबा थौदोक अमदा कार अमा पोखाइरकदगी मियोय निपान लेखिद्रे कुनमरी अमना असोक अपन नंगुद्रे नुमित खरनी की मतुंगा मणिपुर लाखदोरिबा बीजेपी नेशनल सेक्रेटरी BL संतोष की खोंगचट असी अचबा खोंगचट ओइरोय हाइना मणिपुर की हानगी चीफ मिनिस्टर नोंथोंबा बिरेन हाइख्रे लेबाक नुंसीबा हाइबा असी चिन खक्तना यारोय लेबाक की चौखटबा थबक पांगथोकपदा अइखोय पुमनमक्की अचौबा थौदांग लೈ हाइना राज्य सभा की MP लैशेंबा सना जावबना फोंदोरकली MPSC की वाहंचे नमनिबा मपालम के प्रिंटिंग प्रेस असी मरी लेनबा लेंगा की अथॉरिटी सिंगना अवांगबा थाकी इंक्वायरी कमिटी अमसेमदुना येंसिंगदबनी हाइना महैरोय लुप तरुक की अपुनबा चेरोल अमदा डिमांड तौरकली अमदे कच्चिंग मयाई लंबी फाउदुना चलिबा नेशनल हाईवे 137A ngasi फाउबगी मनुंगदा सेंबीगनी हाइबगी थाजबा पिरखरबा मतोंग थबक ओइना ऑनथोर पिरक्तबदगी मयोक्ता बन कौख्रे ISCOM मणिपुरी न्यूज मिटिंग ताबीरिबा पुमनमक पुरुक साना शर्मिना तारामनोक्सबगा लोइनाना पुंजासे फाउबगी मरु ओइबा पाउसिंग संदोकना पिजरी इंडिया के कोनुंग ओइरिबा दिल्ली की लाल किला मेट्रो स्टेशन गेट नंबर 1 मनाक्ता खंगहौदना कार अमा पोखाइरकपदगी मियोय निपान सिरे कुनमरी अमना असोक अपन नंगबदगी लाइकन्नख्रे कार अदु करमना पोखाइरखिबनो हाइबा अदुदी चप चाना खंगबा ngamdri अदुबु कार अदुदगी हौरखिबा मैना मथंग मथंग वाइनारक्तुना मनाक्ता लेरंबा गाड़ी कया अमसु मैना चाखी थौदोक असी ngasi नुमिदांग पुंग 8 तारकपा मतमदा थोखिबनी थौदोक असिगी पावहेक फंगबगा फायर टेंडर की कांगू सिंग लाक्तुना मई अदु मुथतनबा होनखी अदुबु थौदोक अदु करमना थोखिबनो हाइबा अदुदी चप चाना खंगबा ngamdri पुलिस के माइकेदगी थिजिनबा हौख्रे हाइरी मई अदु मतम चाना कंट्रोल तौख्रबसु थौदोक अदु टेरर अटैक ओइगद्रा हाइबा अदुसु खंगबा ngamdri हाइना लेंगा की मरी लेनबा ऑफिशियल सिंगना हाइरी जब मुझे उधर अपने भाई रहोगे यहाँ पे मेरा भाई यही तो खड़ा होना है हम तो इसी में काम करते हैं जो है वो सवारी की चपेट में आते हैं कई गाड़ियाँ बाइक मोटरसाइकिल उसकी चपेट में आती है कई लोगों को खाली करा दिया गया क्यों बैठे हैं नुमित खरनी की मतुंगदा मणिपुर लाकदौरिबा बीजेपी के नेशनल जनरल सेक्रेटरी BL संतोष की खोंगचट असी अचंबा खोंगचट ओइरोय हाइना मणिपुर की हानगी चीफ मिनिस्टर N बिरेन हाइख्रे वफम असी बीजेपी मणिपुर प्रदेश ना यूथ हॉस्टल दा चलाइबा मिरोलिबी नुपी सिंगी ओइबा रिलीफ कैंप क्लोजिंग गा मरी लेना फोंदोखिबनी महाकना मखा ताना हाइखिबदा मतम कुइरबगी तुंगदा मणिपुर के वाथोक लांथोक मरक असिदा बीजेपी के नेशनल जनरल सेक्रेटरी BL संतोष अमदी नॉर्थ ईस्ट इंचार्ज संबित पत्राना मणिपुर लाकदौरिबा नुमित निनी हुमनी की खोंगचट असी मरम लैबा खोंगचट अमा सोइदना ओइगनी खोंगचट असिना मणिपुर तंगदु लेताबा हंजिलक्तुना मियाम की अपाम्बा पॉपुलर गवर्नमेंट अमा सेम्बो ओइरसनो चाही अनि हेलक्लबा इरांग असि ngasi तपना तपना नॉर्मल सिदा हंजिलक्ले इरांग असिना चैथेंग फंगहलबा मियोय कया अमा ngasi तपना तपना हानगी पुंशी महिंदा हंजिलक्ले मसिमक अफब खुदम अमनी हाइना लौवी रिलीफ कैंप सिंगदा लैबा मिरोलिबी नुपी सिंगी दमक्ता बीजेपी मणिपुर प्रदेश ना दायित्व लौदुना मिरोलिबी नुपी सिंगी ओइबा अखन्नबा रिलीफ कैंप अमा यूथ हॉस्टल खुमल लंपाक्ता इंग कुमजा लिशिंग अनि सुपना कुलहुमदोइगी मे कुनमाथोइदगी हौदुना चलाइरकपा असिदा अंगांग नुपी मचा चामगा अनि अदुगा अंगांग नुपा मचा मरिफुदरा मापन पुन्ना अंगांग चनीगा अमा असोय अंगाम अमता याउदना अंगांग उनखी
ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯧꯃꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ मेगी तारीख 12 हौखिबा सुगुम्बा रिलीफ कैम्पसिंग असी अरोइबा ओइना कैम्पसिबु क्लोज तौबा ओइना सुगनुदगी नुपा मचा अमा ताइबंगदा पोकपा सिगी इरोइनना सिगी कैम्पसि ngasi रिलीफ कैम्पसि लोइसलगनी अदुगा ngasi कौबु नुमिसदगी हानादगी सु शांति हंजलकपा मयाम अमा हौरे अदो ngasi कौबु नुमिसदगी श्री गोविंद जी जानबीदना इदो पाखंगबना जानबीदना लमदम सिदा तंगदु लेताब शांति लेबा मणिपुर मा हलकपा हाइबदो ओहनबियु हाइदना कोइ मयाम यंफमदगी खुरुमजरी। ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯆꯤꯟ ꯈꯛꯇꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯥꯏꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤꯁꯅꯨꯄꯨꯔꯅ ꯃꯥꯏ ꯚꯥꯔꯠ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ NSS ꯁꯦꯜ ꯃꯅꯤꯄꯨꯔꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯉꯁꯤ ꯀꯤꯌꯥꯝꯕ ꯁꯪꯂꯦꯟ ꯕꯤꯁꯅꯨꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯄꯗꯌꯥꯇ꯭ꯔꯥꯒꯤ ꯌꯨꯅꯤꯇꯤ ꯃꯥꯔꯆꯀꯤ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯄꯨꯖꯥ ꯏꯂꯥꯡꯕꯝ, मेरा युवा भारत मणिपुर स्टेट डायरेक्टर एल मार्जित कुमार अमदी यूनिटी मार्च की डिस्ट्रिक्ट नॉमिनी NG सोवना अमदी H इबोयाइमसु सरुक याखी। थौरम अदुदा राज्य सभा की MP लाइसेंब सनाजाउबना लुचिंगदुना आत्मनिर्भर भारत की वसक लौमिनखिबगा लोइनना एक भारत आत्मनिर्भर भारत की यूनिटी मार्च की रैली अमसु लमथाखी। रैली अदु कियाम्बा निंगशिंग संगलेंदगी हौरगा तिदिम लंबीदा लाक्तुना बिष्णुपुर कैथेल फावरगा DC लमखाई फावबा चटलबा मतुंगदा थौरम पांगथोकफम कियाम्बा निंगशिंग संगलेंदा लमथुंगफम ओइखी। लोइनना नाटकी जगोई इशै अमदी तोंगान तोंगानबा मखल मथेलगी थौरम सिंगसु मियामदा उतखी। थौरम अदुदा MP लाइसेंबा सनाजाउबना मखाताना फोंदोखिबदा चौखटपा मपांगल कनबा इंडिया अमा ओइबदा मणिपुर याउदबा यारोय, मणिपुर लैहौरगा इंडिया चौखटले हाइबा यारोय। मरम असिना लेबाक असिदा अमदी स्टेट असिदा लैरिबा मिपुम खुदिंगमकना सिविक सेंस, यूनिटी अमदी नेशन बिल्डिंग के वाखलोन चेनमिनबा अमदी थबकतो ओंथोकमिनबा चंगी हाइकी। डिसिप्लिन लाइफ लो यावग्रे को सिविक रेस्पॉन्सिबिलिटी होबे लो यावग्रे मसी वाहक लेत्रबा मधुगी मीदो नत्र मधुगी फुरुपतो नत्र मधुगी लेबाकतो कैदो लेदा मदो अखोगी साखतपदि ngमोय अदम आमद नत्र मद अखोई चिंगधरगा लेगनी विकसित मणिपुर अमा विकसित बिष्णुपुर अमा ओइद्रिगे अखोगी अदुगुंबा विकसित भारत से 2047 की मंगसे मंगलान सु फावबदा वागनी अपुनबा मणिपुर सागसी अपुनबा भारत सागसी अदुगा नुगाइबा तुंगी मिरोलदा यामना नुगाइबा याइफबा अदुगुंबा अखोगी इरिबा अमा अखोई थममनबा अदुफनबदा पुनमंगना सरयामिनसी हाबु वाफमसे थमजरगा मैं पुनमक थगसरी मैं पुनम 150 है ना अखोगी ओजानसु अखोगी सरदार वल्लभभाई पटेल ना अखोगी इंडिया हाइबा कंट्री अमगी सेमकपगी अखोगी फ्रीडम फंगकपदा अखोई कमायमाना यामना चावबा रोल एंड रिस्पांसिबिलिटी लौखिबदो मयामदसु खंगनबिरे अदुगा अखोइना अंगांगसिंग अखोगी फ्यूचर जनरेशंस मयामदसु निंगसिंगबा यामना मरुनी कैगिनोदा इंडिया हाइबा हुजे अखोगी लैरिबा कंट्री से यामना वाना अखोई फ्रीडम फंगकपनी अदुगा यामना वाना यूनाइट तौरकपने अदु अखोई काउबीदनबा अदुगा अखोई कमाइना अमुक हेना सिगी नेशन से यामना चाखलकदगे कमाइना हेना अफबो हेनगदगे हाइबदो अखोई लोइनमक दायित्व लै एंड स्पेशली अंगांगसिंग लेंबिरेबा अंगांगसिंग मयामगिसु यामना मरुएबा दायित्वनीना खांगहनबिनबा अखोई ngasiगी थौरमजे सिंजबनी। MPSC की वाहंगचे नमलिबा मपालम की प्रिंटिंग प्रेस असि मरी लेनबा लेंगा की अथॉरिटी सिंगना अवांगबा थाकी इंक्वायरी कमिटी अमा सेमदुना यंगसिनगदबनी मणिपुर गा हिरम अमतदा मखाताना समनबा यारोय अमदी प्रिंटिंग प्रेस असिदा स्टेट असिगा मरी लेनबा वाहंगचे सिंग मखाताना नंबीदनबा हाइजरी हाइना महैरोय लुप तरुकना थादोरकपा अपुनबा चेरोल अमदा फोंदोरकली।
Chirol asina makha taraduna Examination Controller Manipur Public Services Commission MPSC na November gi chaichat mapanda thokpa chirol amagi matung inna printing error oiduna technical gi oiba issue khara laikhibagi ni haiba maramna Manipur Civil Services Combined Competitive Main Examination 2022 gi pangthoknabagi schedule lepkhiba paper sing Paper 4 General Studies 3 amadi Paper 5 General Studies 4 cancel tawraduna lakliba November gi chaichat kunithoi thangja numitta matam amuk leptuna yaithoklakre Manipur Civil Services Combined Competitive Mains Return Part Examination 2022 asi chatliba November tha asigi chaichat taret nipan amadi mapan fauba pangthoknaba khanghan cherol ama October ahumda registrar MPSC na thoki haukiba November gi chaichat mapan ngarang aroiba exam numit asida morning shift ta paper 4 General Studies 3 gi wahangchi asi candidate singda yenthokadabada evening shift ta thokpa paper 5 General Studies 4 gi wahangchi oina candidate singda yenthorakpa yansinnarakpa haiba asi yamna sathina leibak macha tadaba thawong amani haina amsu MSF Desam KSA SUK amadi AIMS na akanba mawongda condemn tawi Bureaucrat, officers, civil servants oiraktuna lamdam asigi oiba administration pairakadawriba leibak asi semlakani haina asa tawriba candidate singi yamna maru oiriba MPSC na loba examination asi fawba section dabagi masak amma mahairoi luk tarukna uba fangi masi yengsinba watpagi khudamni thodok asiga mari leinana mahairoi luk tarukna MPSC gi examination controller unaduna wari sanajurubada mapalam gi printing press amada MPSC gi wahangche namhalli haibagi wafam su leire hairiba printing press asi mari leinaba authorities singna awangba thaki inquiry committee ama semduna yengsingadabani Manipur gi makhal amatagi examination ga printing press asiga makhatana hiram amatada samnaba yaroi haiba wafam asi media gi khuthangda mari leinaba lenga ki loishang singda thamzabaga loinana printing press asida Manipur gi maru oiba exam gi wahangche makhatana nambidanaba mahairoi lup tarukna hairi Kakching mayai chabukta fauduna chatliba NH 137A lambi asi sembinaba mari leinaba singda kayarak hanna haijaruraba matung mari leinaba department gi maikaidagi ngasi tang 10 faubagi manungda semgani haibagi thajaba pirakhraba matung ngasi fauba sembidabadagi kakching gi tonga ba CSO singi apunba mifam ama pangthoklaba matung ngasi ahing nongyai hauduna lenga ki loishang sing kakching kaithel amadi school college sing yauna kakching da ban chatharagani haina fongdorakli wafam ase ngasi kakching kaithel da pangthokpa kakching gi CSO singi mihut sing yauna pangthokpa paumi singa unaba amada CSO singi mahut sinduna all kakching clubs or coordinating committee gi secretary mayang lambam mani yaimana fongdorakpani mahakna makhata na fongdorakpada kakching lamkhaidagi hauraga waheng laikai taba National Highway 137A lambi asigi saruk ama oiriba kakching lamkhaidagi wabagai lamkhai faubagi lambi gi fibam asi matam kayagi mamangdagi ka hena fattabana maram oiraga lambi asigi mapal tangduna hingliba miyoi kayada chauna khudong thiba kaya mayoknaduna lakli maram asina miyamgi yaifanaba lambi asi sembinaba lenga ki mari leinaba singda kayarak hanna haijarurabada lenga ki department gi maikaidagi matam tha duna lakhibani handaksu nauna amukka haijarubada ngasi tang 10 faubagi manungda semnaba thajaba pirakhi adubu ngasi tang 10 asi faubada lambi asi sembiba haudabana maram oiraga ngasi kakchingi CSO singi mihut sing yauna mifam ama pangthoklaba matong ban tawraga ni hainabagi warep asi lorakpani ban asida ana layeng lining laishon ga mari lainaba thodok wathok essential service sing pharmacy amadi press media gi oinadi komthokani miyam gi yaifanaba CSO singna lawrakliba ban tawbagi khongjang asida miyam nasu awabada saru yaminasi loinana yumthong khudingdagi miyoi amamam thokpiraktuna punna ban asida saru yaduna saugat minasi haiba appeal tawrakli Lainibak Kakching CSO sing mayam amanasu akwai haibam thokpa concerned authority government ki magi ma pa sing gai koi haiba yaba lawba yaba khongba mayam akwai haijare district ki authority head oi bi ba
कोई सर डीसी दसु हाइबे याबा ताना बो याबा मैम ताना रबा मतुंदा डिपार्टमेंट की मोई मरी लेनबा ई इंजीनियर सिंगा कोई हयिंग सिंगे ngasi सिंगे मथंग था सिंगे हाइने पेदा मतम क्यामा था थादु सु लाकपा अदुना कोई मदुगी मखोइन हाइरपा सिंग अदु थबक ओइन अमुका पांथोलक्तबा मदुगुम्बा कया अदुदगी ngasi कोई कक्सिंगदा लेजरिबा CSO सिंग samna ay mayamda ming panjage Kakching Bazaar Business Welfare Association Kakching Kaithel Apunba Imalu Kakching Apunba Nupilu All Kakching Clubs Coordinating Committee Volunteers Coordinating Committee Joint Non-Government Voluntary Organization Miyamna Jangbo haina khangna organization naha singi khongthang amadi Kakching Lamkhai Bazaar Board hairiba Kakching da leiriba CSO sing ngasi mifam pangthuk jaraba matungda mamangda aikogi Kakching di Bazaar Board amadi Maibel sing aikoina hai ki mat tha ki matam tang tara ngasi phaude koi lambi si semba hawtawna maram oire haraga hayeng November ki tang tara ga mathoi lewa hupun numit English ani ga ing manga hai riba numit asidagi koi Kakching mayai chawta chatliba national highway si thingbugi kungjam hai riba CSO sing asin amato ina lebin na ga koi hayeng ni chapsinba hawjeragani Assembly constituency gi lambi sing asi Manipur khakki natana India pumbada miyamna chatpada nungaiba lambi sing oihange haiba asi aigi mangla ni haina Kakching AC gi MLA Mayang Lambam Rameshwar na phongdorakli wafam ase ngasi Kakching mayai laikai yaikhom paring gi lambi power block technology sizinaduna thariba asibu yengsilladuna paumi singda phongdorakhibani mahakna hai Chatliba term asida Kakching AC gi lambi sing power block technology sizinaduna semnaba hotnagani Haujik maru oiba ayamba lambi sing semba loisilakle amuktangda loinamak semba haiba adudi ngamdabanina ahan akon ngaithok ngai sen khara tawbani masida miyam nasu lana khanbigano Kakching AC gi lambi sing Manipur khakta da natana India pumbada miyam na chatpada nungaiba lambi sing oihange haiba asi aigi mangla ni haiki amaromda Kakching mayai chabukta fauduna chatliba National Highway 137A lambi asigi fibam thina soklaba lambi oina yengduna leiba ngamlaktabadagi lambi asigi Kakching lamkhaidagi Kakching Kaithel faubagi lambi asi MLA Local Area Development Fund amadi atai source singdagi power block technology sizinaduna semjage haiba governor da chirol ama pisinduna hajarubani lambi ase National Highway oibana center gi makhada leiba oibana MLA Local Area Development Fund dagi sembagi ayaba pibiraktre adum oinama miyam gi khudongchadaba kaya asi koknaba haiduna lambi asi semnaba mari leinaba sing unaduna leptana taksilli ngasi maksu RVS ki makok thongba singa pau faunai aduda ngasi ahing machinery sing Kakching da tharaktuna hayengdagi black topping tawduna menba yaba semba yaba sing semba hauragani haibagi thajaba pibiraki makhata nasu miyam gi yaifanaba haiba yaba mafamda leptana haijage miyam nasu makhata na miyam gi seba tawba ngamhanbiyu haina phongdorakli Kakching lamkhai dagi horaga Kakching Bazaar baugi lambi si aihangna prajagi awabasi uraga thajage na governor da chithi ma ijarubani adubu governor na mahangna haire bisu chumi niyongi matungina ni masi national highway ni maintain tawna PWD government of Manipur na tawni aduga masi gi mapusi government of India ni na MLA nangna MLA area development fund ai semba yaro habadagi ai kaya semninga su semba ngamdre adubu ngasi mak aina masigi award koi aiju highway aba mafam da authority da haijage Kakching kendra gi manung da laiba lambi singsi Manipur da natana India gi manung da masak khangba chatpa nungai ba lambi ma ohin ya habsi agi manglan ni masigi manglan je koi mangphau minasi aduga Kakching kendra gi praja nasu amukta da pulap loina sembadi ngamdabani na kitang masi ngai minnaraga mathang tawrpada hanaki tamasida ayamba koi losilakani aduga Kakching kendra gi manungda level lambi singsi loina paper block technology gi makha da sengmani haiba wafam kharsi thamaga kuina mayam gi seva tawba famjage haiba wafam kharsi ga loina na puno ku khurumjari thank you Leiba kangkhong chairingai ing tappa hanjilaktringai da leingakna thawoina sangai festival tawsinduna maitei singbu ithak irang pamba tahannaba thorang khudakta tokadabani haina
Ningthaukhong Protection Committee MPC gi Secretary M Rajenna Fongdokhre wafam ase Ningthaukhongda leiba Ningthaukhong Protection Committee gi office da pangthokpa paugi mifam amada mahakna fongdokhibani paugi mifam aduda mahakna makha taraduna chahi ani makhai helaklaba Manipur gi irang marak asida IDP singi awaba ubidana maitai singna iramdam asida ningkha tamna chathok sasin yadringai Manipur gi senmitlon hen na soklingai tanja asida leingak na sangai festival pangthokani haina thaurang tawrakliba asi yaroi sangai festival pangthok tringaida Manipur gi irang hana loisillo maitai singbu ithak irang pamba tahanbigano maitai singna kangpokpi lanba ngamdriba palle lanba ngamdriba Surachandpur changba yadriba IDP sing masa masa gi yumda changhanba ngamdriba loinana Manipur gi senmitlonda sonthana leiringai chairak asida Manipur leingakna sangai festival pangthokani haina thaurang tawrakliba asi karida nungaiduna harauduna tawraklibano chingdana kuki terrorist singna maningtamna sathok sasin tawriba aduga tampaki mafam kayadana maitai singbu ot nairiba asigumba waraba tanja asida sangai festival pangthoklaga Manipur gi irang asi nakal amada chakhinaba honabigano maitai furuppu Manipur dagi mutkinaba honabigano Manipur gi state animal oiriba sangai gi ming sijinnaduna sangai festival tawbana lamdam asida shanti hanjilakpa ngamloi sangai festival pangthok tringaida Manipur gi hojik oiriba issues sing asi hana loisinbiyu Manipur da shanti hanjilhanbiyu aduga sangai festival pangthokbiyu maram aduna Manipur gi miyamna Manipur gi hojik oiriba fibam asida Manipur leingakna sangai festival pangthokani hairiba asida saru yabigano loinana Manipur gi tongan ba lup singna sangai festival pangthokpa yaroi haiduna thingliba ase Ningthaukhong Protection Committee ne so support tawjori haiki paugi mifam aduda NPC gi Joint Secretary Oinam Sonamani Assistant Finance Secretary El Bashi amasong committee ase gi executive member kaya so sar yaki Sangai festival da thawai yauri simaina Manipur gi mitai kunaina chatpa yadriba lanba yadriba thoknaba thokdok mayam asibuna hana priority pibire hairaga sigum labsi hana solution tawdana ithak iranga putharakna bohonariba sidagi ekoi Manipuri mitai kunaina ekoi masidagi ekoi ngakthokna na bohonajaba haibasa ekoi ithau oire haibas wakalon si miyang pamda thamjari maram maduna lagliba November gi tang kunma thoidagi pangthokani haidana taw biriba sigum laba sangai festival asi asida saruk yadaba amasung miyam hupna ekoi gi nena taba kunai ma nena taba mahing ama laktribo pawwa sigum laba festival sing asi pangthok biyaroi haibasi ekoi mitai kunai gi oiba arepa Manipuri kunai singi oiba arepa ama thammasi haiba wapamsi ekoi Manipur lenga ke tourism department na lakliba November kunma thoidagi kuntra fauba numit tarani chupna chahi khara lepluraba tungda pangthoknaba honariba ase Manipur da ingkumja lishing ani kulhumdoigi me ahumdagi thokliba communal conflict asina maram oiduna mayum maikai lanthum maithaduna amadi thugai yaikhaiduna leifam leitabadagi relief camp singda leiriba IDP singi masage mayumda hanjillaba tungda sangai festival pangthokpa achumbu oigani Hojik faubada miyoi kayana relief camp singda awaba khangduna leiri masida natana relief camp da leiriba IDP kaya suicide tawduna mathawai thakibasu yauribani communal conflict asina maram oiraga hojik faubada national highway singda ningtamna chatpa yadana leiri Manipur gi miyamna thengnariba awaba khudongchadaba kaya sing asi khangbi ubiduna mari leinaba department na tha asigi tangkunma thoidagi pangthokani haina tawriba sangai festival asi IDP singna masagi mayumda hanjindriba fauba pangthoktanabana chumgani haina Selin Digital gi chairman Fanjobam Lanajitna fongdorakli Mari leingaba consult department singna amuktanga machi khanthabiraga machi tangai phadana pangthoktaba yadraba festival amu oiragasu hokiba chahi kharada conflict na maram oidana pangthokide madagi akoi corona gi matamda global gi oina togiba covid-19 gi matamda su pangthokide aduna hojikchu matam leiringai hairi ngasi numit kharani leiringai sida machi amutanga khanthabiraga IDP singina thengnariba awaba amadi Manipur gi praja section khudimangna thengnariba awaba si uraga sangai festival ase pangthokpa madu pangthok pidanaba aikoi Salindidal gi maikai da gi akoi mari leingaba department sing da haijeri akoina IDP singchi yang wana khangi masi gi mathakta IDP singchi akoi suicide attempt tawduna suicide tawraga leigidaba kayam su yauribani
हौजी हौजी मक्चु मखोय यामना अवाब फिबम दे लेरी मणिपुर अछि अखोय शांति होइना लेबा हाइबदि ओइद्रिबनिना मसि खन्थबिरो अदुगा मसि यथोकपियु तंगाय फजगदि हंदकी चहिसिगी ओइनसु संगाय फेस्टिवल असे पंथोकपिगनु हाइ वाफम असे With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School. Visit our campus or register online. Break matung amuka suhanna taramok shari. Siberia, Mongolia, amadi East China dagi chahi khudingi October tha dagi hauraga November fauba Manipurgi Tamenglong amadi None district ki tongan ba mafam singda chaktaba lakpa Amur falcon hairiba migratory bird makhal asi sadan basingna tongan ba maram gi damakta faba na chingbasing tawbada None gi district magistrate na hairiba district asigi oina athingba thamkhre athingba asigi manung channa Amur falcon natraga None district ta akhwai puina haina khangnariba uchek makhal asi yauna makhal amatagi migratory birds sing faba amadi hatpana chingba tawba yaroi hairi athingba asigi manung channa hairiba uchek sing asigi chaktafam oiriba khul sing da leiriba airgun sing mari leinaba village authority gi mafamda sinnagadabani amadi airgun sing adu sinnare haibagi report adu November gi tang 15 fawbagi manungda district magistrate ta khanghalakadabani loinana hairiba airgun sing adu tha asigi tang kontra fawba mari leinaba village authorities singi manakta thamgadabani masa masagi area da leiriba airgun sing losillaga thamgadaba village authorities sing aduda longmai rainkhun awangkhul taubam khongshang rengpang nungba kambiron khumji nagaching kabui khulen puichi bakwa amadi hauchongna chingba mafam singi village authorities sing yauri kanagomba miyoi singna athingba asigi mayokta hairiba uchek sing asi fabana chingba tawraklabadi lamdam asigi logi matung inna matik chaba action lokhatlagani haina cherol asina makhatari Wahong Radio amade Diamond TV na Sanjita da lupa lishing nifu gi mateng khutsin nakre ikoi dana bodybuilding masanagi Indonesia da championship ama yaunaba social media gi khuthang da mateng pangbiyo hairakhibi thokchom Sanjita da Wahong Radio amadi Diamond TV gi MD James Haigrujamna Diamond Donors amadi Diamond Family gi apunba matenga loinana Sanjita thokchom ga face to face ki thauramda unaduna mahaki punshi wari amadi body building gi awanungai wari saduna thauram ama pangthoki Diamond Donor member amadi Diamond TV yengbiba amadi Wahong Radio tabiba mayamga khainaduna lishing nifugi senfam asi thokchom Sanjita da khutsinakibani Tauramga mari lainana Wahong Radio amadi Diamond TV gi MD su oiriba James Haigrujam na haikibada Sanjita gi sanabagi khongchot asi toklagadra haina waba aduda Diamond Donors amadi channel asi yengbiba tabiba mayamga live program ama sillaga ngamjaba mateng pangge khanduna pangthokibani Tauram aduda mateng pangbiba miyam amadi chauna mateng pangbiba sarangthem tomba Imashi Sorojini, Commandant CRPF Padmashri Namayrakpam Kunjarani, CRPF Second in Commandant Wangkhaimayum Nandini Amadi, Diamond Donors Team ga loinana, mateng pangrakhiba pumnamakpu thagarpa phongdokpaga loinana, aikoi amato oina lepminnaduna, asumna angamba mateng pangbagi hainabi asi thadokumsi amadi, mateng panglakhiba khudingi awaba tarakpa matamdasu, mateng pangduna lakli makhatanasu pangani hairi. Masi Diamond TV Wahong Radio na akoina face to face ki thorom haidana thokchom Sanjita akoi ngasi gi matam kharagi mamangda
इकुई कुइदन हाइतारे माकी बॉडी बिल्डर सानब चटपगी दम मैम मतंग पांबियो न धीराज की माकी ब्लॉग द कंटेंट अमदा आई उजबदगी मागी दो हौसी तौने न तोरकपा अदुगा हौसी तौने तौबुदा हौसी दो क्याम तारगे कोलगे न इबानी वारी सने अद माई पैसा दो हौसी दो सु मांगे न हाइरकपा अदुदगी रि सुम नुवाइतदना लेपाक मियाम न बुदी मोदा इन मतंग क्या पांगे हंगमान अस्लामगा लिसिंग कुन मुक्ति मया मतंग खरक टेक 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 नो मसुम हेकले सुम लाए न क्या वाली नो लिसिंग मरफुम वाली अदुरगदी फेस टू फेस ने खोइदा फथोरम मम सिलसी हाइदना खोगी डायमंड डोनर्स डायमंड फैमिली अदुगा वहों रेडियो ताबीबा मयाम से कोई पुंजलकांदा अदुना फेस टू फेस न थोरम पांगथोकचरे अदुगी मतुंगदा मतंग पांगबिरक्तना तोंगा तोंगा मसिंग पासा अमसनी चहुम सुम मतंग पांगबिरक्पदे हाइतारे लुपा लिसिंग यामदना हाइतारे खोजि लिसिंग कुनमुक्सु वानी योगजर मतुंगदा इसे कुंजरानी नामैरा फंगी पद्मश्री अदुगा सीआरपीएफ की कमांडेंट अदुगा सेकंड इन कमांड की सीआरपीएफ की खोगी मैडम नंदिनी हाइतारे अदि इमासी सरोजिनी राजनांग तेम तोंबा मयाम सुम अदगी अते 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 मयाम पांगबिरक्तना हाइतारे ngasi 40,000 योगजरे अदुना माई पाकपसु ओइबिरो अदुगा पैसा दी होजे तुम सूरनी हाई तारे ने को yang ngajare senpam je akoina lupa lising nifu akoigi maikei gi pangjare hai tare aduga kari phawi samaina akoina sinjabasi kari phawi sanda hakchang da kai tare hana aina chapanga moidra haibagi ningan ba ma leirambado habdi wakhan nungaitana ai sar da jo aina haijar ki dana ko message da sar ai je chapanga mdoi man salaktre kaina haibado kaisu ningan ba tawga no khoi myam lari jine na sar na haibirak ko dagi wakhan du khara sakthoga sar na ai smaina mating bangbi baje adugi mating nungai amadi ai chatpa phangani haibasu ai ngonda phaujare aduga medal ama soidana lorokani haiba amazu ai asa amazu ujar soidana so lobiro soidana mai pakpiro adu lepak miyam na su hai tare madugi punamak apabai ai phabadu pijare mai pakpodo porakanda madugi pawdo hoi taminera siko thank you so much mai apuna maduga mateng pangbirakkiba khudimok mingloi panjadre punama pusu thagachari thank you so much lepak miyam Universal Friendship Organization UFO South Headquarter number 1 Kakching Khunau Amuraba Battalion ge manung chana leiba Maitai Huyen Langon Sintam Shanglen Sajol Academy UFO Tokpaching Mondom Branch ki Kunsuba Raising Day ge thauram ngasi pangthokre thauram aduda Hianglam Assembly Constituency ge ex-MLA Elangbam Dwijamani na ibudau pakhang ba yekpa angang ba machu gi firal chingkhat ki baga loinana UFO gi member kayana firal gi mafam da salute piduna ikai khomdabasu utki ngasigi Mondom Mahadev Light Lampak da pangthokiba mapung oiba thauram aduda Hianglam AC ex-MLA Elangbam Dwijamani Maitai Arong Nongmai Khonggi ex-Pradhan Ningthaujam Rajbabu Mangang Kakching Khunau College ki principal Oinam Binoy Khuman Sarik Konjin Public School ki retired headmaster Haubijam Herachandra Moirangcha Postmaster Tokpaching branch ki Oinam Khelen Khuman Manipur Rural Bank Kumbi branch ki branch manager Haubijam Dayananda Amadi Tokpaching High School ki assistant teacher Ningthaujam Nimaina Mathang Sitna Maru Oiba Mithonglen Singh Oina Saruyaki Thauramadu Mari Lainana Hianglam Assembly Constituency ex-MLA Elangbam Dwijamani na haikibada Leibak ngak ni haiduna thoglak liba miyoi singna Maraibak mafurup ngakchoba matamda mamai leiduna khak cheloidabani Malemgi chawkhraba amadi fajokraba itihasta Iramdam asi amatta oiba maning makha tamba leipak amani haiba adu utnaba miyam punna hotna minnaba haiba asi yamnamak mathautai Asigumba Chawkraba Organization Asana Lamdam Asada Lairiba Asengba Yelho Furup Singh Khatna Chainaba Yaudana Amatta Oina Laiminabagi Tangai Fadaba Ado Miyamda Khanghan Batanatana Tangdo Laitaba Lamdam Ama Oihanaba Honabada Achoba Mateng Panglakani Haibagi Hajabasu Thamli Haina Fongdoki Ujiki matam sida ngang na baya pa mayam to ngang na raga akoy di ziba pam ba pang soro ye da lay jaba kanguni akoy masen Manipur da lay na di siya Manipur asyang ba Manipur ki malay pa sidi Manipur ki asyang ba macha sing akoy kana chay na dana punda lay mina ba taka oy re ay siya akoy Manipur ki aja kuring da amasong jing tam lay di ba mayam sida asyang ba wakalo na makura matam da Manipur da yan nan bang sik pam ni santi ni santi pura pada sajana mating panggani hai bisi hai jeraga asuk maman yam graba kathok pagal hoina na sahi maudra hunar pa
सुगुम्बा सजान गुम्बा मका ngasibi asida ina chief guest ko wajidana afam bida lep ko ngangje ba ko se igi lai yam phabani na khanjai Tongan tongan balamda thoidok hendokna khunai gi kanaba thabak tawriba Indian citizen oiriba singda Bahujana Sahitya Academy National Committee of India na BSA National Award 2025 pinabagidamakta application kauri hairiba tongan tongan ba National Award singidamakta apply tawbining ba singna akupa marol gidamak BSA Manipur State Office natraga mobile number 9366 064174 da suti oidaba numit singda office hour da pau faurakpa yagani loinana award apply tawrakpa matamda biodata Aadhaar tawriba thabak thauramgi photograph amadi project report ka loinana December manga faubada yauhanbirakadabani award ase chahi asigi December thagi ahum suba chayolda New Delhi gi Godavari Auditorium da pangthokadaba taret suba BSA National Conference da lanthokani hairi Hauzik sanabagi pau amuk lobirasi. Manipur Archery Association Sinduna Takyel SAI Sai NERC Archery Ground da Unit Kulhumdoigi Archer Chamaga Kunmapan na Saru Yaraga Chatharakliba Kuntra Tare Suba Junior State Level Archery Championship ki ngasi pangthokiba Junior Women's Team Event ta Sai RC na gold lowki Junior Men's Kanglupta Sai RC na gold medal lowki Chatharakliba Junior Women's Recurve Individual Masanada BAA gi Archer Jennifer Paunam na gold medal lowki Junior Men's Individual Kanglupta Sai RC gi Archer L Yuhen bana gold medal lowki Manipur Basketball Association Sinduna Nupa Kanglup ki team Taramathoi amadi Nupi Kanglup ki team Manga na Saru Yaraga Brahmapur Nahawam Basketball Court ngasi kunmanga Suba State Senior State Level Basketball Championship haudokre Championship asigi ngasi sanakiba match singda ESU na NSU bu basket Marifudara Mapan Humfudara Humdoida Maithiba Piki Atopa match ta LMYVA na YOSC bo basket Marifudara Mapan Marifu Mathoida Maithiba Piki Chatliba tha asigi Taramathoidagi hauraga Tarataret fauba Indonesia gi Batamda pangthokadoriba Tarataruk suba World Bodybuilding amadi Physics Sports Championship ta India ge mahut sinduna saru yagadaba athlete mari khalakle hairiba athlete sing adu H Rocky CH Panchuli S Momocha amadi Sanjita TH ni athlete singna ngasi imphal thadoklamdaida All Manipur Bodybuilding Association gi official singna yaifa paujel piduna lamthaki Hauzi aroibada maru eba pau amuka hana pijori Lal Kila Manakta terror attack oigani chingnaba thodok amada car ama pokhairakpadagi miyoi nipan laikidre kunmari amana asok apan nangbadagi laitamnakre Numit kharani gi matungda Manipurda lakadoriba BJP National Secretary BL Santosh ki khongchat asi achamba khongchat oiroi haina Manipur gi hanagi Chief Minister Nongthongban Biren na haikre
Leibak nungsiba haiba ase ching thaktana yaroi leibak ki chawkhatnaba thabak pangthokpada aikhoi pumnamaki achoba thaudang lei haina Rajya Sabha ki MP election basana jawbana phongdorakle MPSC की वाहन नमलिबा मपालम के प्रिंटिंग प्रेस असे मरी लेनबा लेंगा की अथॉरिटी सिंगना अवांग थाकी इंक्वायरी कमिटी अमसेम दुना यंसिंगदबनी हाइना महैरोई लुक तरुकी अपुनब चेरोल अमदा डिमांड तौरकली अमदी कक्चिंग मयाई लंबी फाउदना चलिबा नेशनल हाईवे 137A ngasi फाउबगी मनुंगदा सेंबीगनी हाइबगी थाजब पिरखरबा मतोंग थबक ओइना ओंथोक पिरक्तबगी मयोक्ता बन कौख्रे ngasi oinadi ISCOM na sandokshaba manipuri paw matang asida loijure mityeng tabirba pumna mapu kainanaba yathangni jure pinabirase